Matik Chadaba Manipur University ki Vice Chancellor Louthok-U haiba demand ngasi Mahiroi Loop KSN Vice Chancellor ki office ta khongjang changsan khrei VC Louthok-triba fauba khongfam halloi haina KSA ki President Seram Hemjitna phongdorakli Kangleipak Students Association KSA na luchingduna ngasi numit yungba matungda Manipur University da leiba VC Vice Chancellor ki Court Complex mamang da khongjang sangsin ki maduda Mahiroi Singh Manipur University ki Vice Chancellor Louthok-kadabani Vice Chancellor na chathariba scam sing asida Ministry of Education Chief Rector amasung visitor na tumina leithokpa yaningde Vice Chancellor ki mathakta high level inquiry tawgadabani lana chathariba thabak lobugi scam khudakta lepkadabani amadi Manipur University kanduna tungi mirol kanbiu haina thaba placard kaya sisinakhibagalwena na kholau kaya sulauki khongjang aduda Mahiroi Singh na Vice Chancellor ki Court Complex ki gate namkhaina na bahonaki adubu mafam aduda mathau pangthokliba security personnel sing na ngak senki khoisaunaraba Mahiroi Singh gi mamangda khoisaunaraba Mahiroi Singh na gate ki mamangda famjinduna khongjang sangsilabasu University asigi mari leinaba authority dagi paukum amata piraktaba maramna VC gi office tamna yerum langsenki loinana University asigi complex manungda Matik Chadaba Mahiroi khunai gi yeknaba Manipur University gi Vice Chancellor Louthok-U haiba kholau lauduna khongchat chatki khongchat aduga mari leinana KSA gi President Seram Hemjitna phongdorakpada Manipur University asi tungi mirol semgatpham oiriba mahaisang amani University asigi Vice Chancellor oina leiriba Naurem Lokendrona Lanai gi office amagum aning apamba kaya tawraga leire mahakna Mahiroi khunai gi karigumba amatta khandaba maramna University asida mahai tamliba singi tungi punsida kari oigani haiba tamba ngamdre Vice Chancellor na University asigi thabak lowbada Chatnagadaba kanglon thugaiduna thabak kaya leptana chatharakliba asi yafam thokte Mahiroi khunai gi khandaba Vice Chancellor makhata na University asida leibagi mathau tade maramaduna Manipur University gi hauzik Vice Chancellor oiriba mioi asi Louthok-kadabani Vice Chancellor Louthok-triba fauba KSA na khongfam halloi haina mahakna phongdokki Hꯧzik Manipur ki BC oiriba Naurem Lokendrona BC office asu masai marana gi office ki ta tonung toba khoi gi human resources ama oiriba akhoi gi Manipur University su samon aba amot pa kaya na pik thalaba university mo oilakpa masida natna khoi institute post over tam nium kaiba adigi rang na han document to gi document process to gi examination to kraba nanti posting gi thabu singa su visitor ne khoi assent to da CR approve to da hekta bible pd haja lagi hekta document process to ba singum phatra ba kaya se Manipur University gi BC oiriba Naurem Lokendro se khoi Louthok-kadamni ma Louthok-triba da case na khoi khongson halwa hai bo han thamjal